Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkhiba Subservience ki movie puduna laksari. Hairiba movie asi thriller amadi mystery da base tawba movie amani. Movie asina phangkhiba rating khara pallabada IMDb rating da 10 gi manung da 5.3, Rotten Tomatoes da 48%, Google users na 62% like pikhiba movie amani. Fare adudi mayam movie asigi samlapa wari pandabida movie rom da oina mai onsilasi. Movie asina horakpada ikoina matai manau anibu uba fangi. Nupa asigi mamingna Nick kaurami aduga nupi asigi mamingna Maggie kaurami. Makhoi anina luhongbagi punsi asi aduki matig yamna nungaina leirami. Aduga makhoi anigi macha ani amasu leirami. Nupi amaga nupa amaga macha nupi asigi maming Ayla kaurami. Aduga macha nupa asidi yamna pikliba oibana makhoi anina haujik angang asigi maming di tholamdri. Nick amadi Maggie makhoi ani wari sanaduna leiba matamda Maggie gi mathabak asi aduki matig yamna naraklami. Asidagi magi anaba asi asum henjalakpadagi hospital da puduna laami. Asidagi Nick amadi magi machanupi makhoi ani Kobol haiba company amagi science exhibition da chatlami. Mafam asida Nickna koina chatuna adumak mafam asida tawriba sing asi yengakpa matamda Kobol hairiba company asina tawramliba asidi AI robot pu sabagi thabak asi makhoina tawbo oirami. Aduga mafam asida robot kayamarom amasu leirami. Robot sing asi urubadagi Nickki wakhanda asumna khala ami magi nupi Maggie asi haujik naduna leiribani. Maram asina makhoigi yumgi thabak ingkhang tawnaba amadi magi macha sing asibu senabinabagi damak AI robot amabu lawduna makhoigi tawgadoba thabak sing asi robot aduna loina tawhalagi haiduna khalami. Aduga mafam asida company asina puthokliba robot sing asi miyoibaga sakpam mutri manabada natana tawriba thabak thawram behavior. Hey everyone, India gi oiba game amasung sport betting website Mostplay gi maramda nakhoida haigani khanbada ai aduki matik yamna excited oi. Aduga Mostplay asi haujimak register tawbiu aduga 200 rupees amasu lawbiu. Mostplay da jili game sing sanaduna hapta khudingi iPhone 16 Pro Max phangbagi khudongchaba asi lawbiu. Aduga nahakna reference tawba khudingi rupees 1200 phangani plus haujikmak Mostplay app asi download tawbiu amasung extra rupees 200 ka loinana amazing oiraba reward sing asibu miss tawbiganu. Aduga 10% cashback amasu Ibo Live Casino amadi atopa 10% cashback aviator game singdagi phangbiu. Yamna fantastic oiba 50% affiliate commission ngasidagi phangbiu. Aduga yamna nungairiba amana Mostplay app asida deposit tawba amadi withdraw tawba matamda yamna laiba amadi yamna thuba mawongda Google Pay, Phone Pay amadi any bank dagi yamna safe and secure oina transaction tawba su yari. Maram asina haujikmak aigi comment section da yauriba link asida changbiduna register tawbiu aduga Mostplay da yauriba excitement sing asibu unaba amadi magi macha sing asibu senabinabagi damak AI robot amabu lawduna makhoigi tawgadoba thabak sing asi robot aduna loina tawhalagi haiduna khalami. Aduga mafam asida company asina puthokliba robot sing asi miyoibaga sakpam mutri manabada natana tawriba thabak thawram behavior singsu miyoibaga loina chap manarami. Matam asida company asigi robot design amabu tholaktuna mafam asida robot asina tawba ngamba amadi robot asina tawgadoba thabak thawramsing adugi maramda wa kayamarom ama hairami. Asina hairiba asi Nickna taduna leiringai matamda magi masanupi adu kadomda chatkrabano haiba Nickna khangamde. Asidagi Nickna masanupi adubu thiraklami. Nickti asomda robot asida ngauduna leiringai matam asida magi masanupi adu kadomda chatkrage haiba khangaudrabani. Nickna asom masanupi adubu thiba lakpa matamda Nickki masanupi Ayla adudi robot nupi amaga makhoi ani wari sanaduna laami. Aduga Aylana robot nupi asibu yamna pamlami. Asidagi mapagi mafamda robot nupi asibu lawrase haiduna hairami. Asidagi Nicknasu robot nupi asibu magi yumgi damak thaba ingkhang sunaba lawrage haiduna khalami. Mathangi numita Nick adu masanupa adubu chak inbiduna leirami. Matam asida ma thabak su chatnabagi damak yamna kanna honaribani. Aduga phone dasu kanagumba amaga wari sanarami. Mahak ngasidi thabak adu khara thengna laklagani haiduna aduga machanupi asisu skunda amuk hana thilugiga doini haiduna phone aduda hairambi. Ngaihaki matungda Nickki mayum aduda mana khalamba robot nupi adu deliver tawraami. Aduga mafam asida lakliba robot asigi main user asi Nick khaktana oirami. Aduga machanupi Ayla adubu thinnabagi damak Nick adu mafam adudagi chatkirami.
ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯗꯨ ꯈꯛꯇꯃꯛ ꯂꯩꯍꯧꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯤꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯥꯟꯅ ꯂꯣꯏꯁꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯅꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯁꯤꯒ ꯅꯤꯛ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯇꯕꯗꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯥꯏꯂꯥꯅꯁꯨ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯂꯤꯁ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯔꯣꯕꯣꯠ ꯅꯨꯄꯤ ꯑꯁꯤꯗ ꯑꯦꯂꯤꯁ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯅꯁꯨ ꯈꯪꯉꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯒꯗꯧꯕ ꯁꯦꯗꯨꯜꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯤꯛꯅ ꯑꯣꯐꯤꯁꯇ ꯀꯥꯒꯅꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯖ ꯄꯤꯊꯛꯀꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯇꯨꯝꯍꯟꯒꯅꯤ, ꯀꯔꯝꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯀꯥꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯦꯂꯤꯁꯅ ꯂꯣꯏꯅ ꯈꯪꯗꯣꯛꯇꯨꯅ ꯃꯥꯒꯤ ꯁꯦꯗꯨꯜ ꯊꯕꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯦꯂꯤꯁꯅ ꯁꯦꯝꯂꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯥꯏꯂꯥꯅ ꯑꯦꯂꯤꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯥꯏꯂꯥ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯀꯨꯀꯤꯁ ꯆꯥꯅꯤꯡꯂꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯨꯀꯤꯁ ꯈꯔꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯀꯨꯀꯤꯁ ꯑꯗꯨꯕꯨ ꯂꯥꯝꯅꯕꯒꯤꯗꯃꯛ ꯐꯥꯟ ꯑꯃ ꯊꯥꯗꯨꯅ ꯑꯋꯥꯡꯕ ꯑꯗꯨꯗꯒꯤ ꯆꯥꯅꯕ ꯑꯗꯨꯕꯨ ꯂꯧꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯊꯅꯕ ꯇꯧꯔꯤꯕ ꯀꯨꯀꯤꯁ ꯑꯁꯤꯗꯤ ꯂꯤꯛꯂꯤ ꯀꯧꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯂꯤꯁ ꯑꯗꯨꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯃꯊꯟꯗ ꯆꯥꯔꯖ ꯇꯧꯖꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯥꯏꯂꯥꯅ ꯃꯥꯅ ꯆꯥꯅꯕ ꯑꯗꯨꯕꯨ ꯂꯧꯊꯅꯕ ꯇꯧꯕ ꯃꯇꯝꯗ ꯂꯤꯛꯂꯤ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯇꯥꯁꯟꯒꯗꯧꯕꯗꯒꯤ ꯑꯦꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯥꯏꯂꯥ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯂꯤꯛꯂꯤ ꯑꯗꯨꯅ ꯃꯈꯥꯗ ꯇꯥꯔꯒ ꯀꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯥꯏꯂꯥ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯑꯝꯗꯦ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯀꯤ ꯃꯐꯩꯒꯟꯗ ꯂꯤꯛꯂꯤ ꯑꯀꯥꯏꯕ ꯃꯆꯦꯠ ꯑꯃꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗꯒꯤ ꯑꯦꯂꯤꯁ ꯑꯗꯨꯕꯨ ꯅꯤꯛꯅ ꯃꯥꯒꯤ ꯔꯨꯝꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯛꯅ ꯑꯦꯂꯤꯁꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯦꯂꯤꯁꯅ ꯁꯦꯠꯂꯝꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯛ ꯑꯗꯨ ꯃꯁꯥꯗ ꯏꯀꯣꯏ ꯀꯣꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯅꯪ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯒꯦꯔꯥ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯁꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯔꯤꯄꯤꯌꯥꯔꯤꯡ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯑꯩꯒꯤ ꯑꯁꯣꯛꯄ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯦꯅꯦꯠ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯛꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅꯐꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯛ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯃꯦꯒꯤꯒꯤ ꯗ꯭ꯔꯦꯁ ꯈꯔꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯥꯏꯂꯥ ꯑꯦꯂꯤꯁ ꯃꯈꯣꯏ ꯑꯗꯨ ꯃꯦꯒꯤꯕꯨ ꯎꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯦꯒꯤꯅ ꯑꯦꯂꯤꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯦꯒꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯣꯅꯔ ꯑꯁꯤ ꯐꯪꯗꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯥꯡꯅ ꯀꯨꯏꯊꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯛ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯄꯣꯁ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯃꯕꯨ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ꯫ ꯅꯤꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯦꯋꯤꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯑꯁꯤꯗ ꯅꯪ ꯈꯛꯇꯕꯨ ꯉꯥꯏꯔꯕꯅꯤ ꯃꯤ ꯑꯣꯏꯔꯤꯕꯁꯤ, ꯑꯗꯨꯒ ꯑꯇꯩꯁꯤꯡ ꯑꯁꯤꯗꯤ ꯔꯣꯕꯣꯠꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯁꯨ "ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯦ, ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯃꯍꯨꯠ ꯑꯁꯤꯁꯨ ꯔꯣꯕꯣꯠꯅ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯋꯤꯁ ꯑꯗꯨꯅ ꯅꯤꯛꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯨ ꯐꯥꯊꯔꯗꯨꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯅꯤꯛꯁꯨ ꯁꯥꯎꯔꯝꯕ ꯑꯗꯨ ꯐꯥꯊꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯇꯕ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯤꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯥꯛ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯕꯤ ꯊꯕꯛ ꯑꯃꯕꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯁ ꯑꯗꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯀꯤ ꯃꯐꯝꯗ ꯑꯦꯂꯤꯁꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯗꯦꯂꯤ ꯇꯧꯒꯗꯧꯕ ꯔꯨꯇꯤꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯦꯂꯤꯁꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯅꯤꯛꯅꯁꯨ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯃꯕꯨ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯕꯣꯠꯅ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤ ꯃꯥꯅꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ꯫
ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯔꯣꯕꯣꯠꯅ ꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯒ ꯔꯣꯕꯣꯠꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯜꯂꯛꯂꯕꯗꯤ ꯊꯕꯛꯇꯁꯨ ꯈꯨꯃꯥꯡ ꯌꯥꯝꯅ ꯆꯥꯎꯁꯜꯂꯒꯅꯤ ꯑꯗꯨꯒ ꯔꯣꯕꯣꯠꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯣꯕꯣꯠꯇꯤ ꯑꯋꯥꯕ ꯑꯃꯗꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯔꯣꯕꯣꯠꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗ ꯐꯪꯒꯗꯧꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯁꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯗ꯭ꯔꯤꯡꯛꯁ ꯑꯃꯕꯨ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯗꯒꯤ ꯅꯤꯛ ꯑꯗꯨ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯊꯛꯅ ꯊꯛꯅ ꯐꯤꯂꯝ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯦꯂꯤꯁꯅ ꯂꯣꯏꯅ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯤꯗꯒꯤ ꯅꯤꯛꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯅꯪꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯈꯤꯕꯒꯤ ꯅꯪꯒꯤ ꯗꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯗꯇꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯟꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯑꯦꯂꯤꯁꯅꯗꯤ ꯃꯥꯒꯤ ꯍꯧꯕꯗꯒꯤ ꯌꯥꯎꯔꯛꯂꯤꯕ ꯗꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯣ ꯍꯥꯏꯔꯕꯣꯏ ꯅꯤꯡꯉꯗꯨꯅ ꯃꯥꯒꯤ ꯍꯧꯔꯛꯄꯗꯒꯤ ꯌꯥꯎꯔꯤꯕ ꯗꯇꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯗꯤꯂꯦꯠ ꯇꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯤꯚꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯗꯇꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯣꯔꯃꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯇꯣꯔ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯤꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯅꯤꯛꯀꯤ ꯃꯐꯝꯗ ꯃꯦꯒꯤꯅ ꯃꯥꯒꯤ ꯗꯣꯅꯔ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯣꯅꯔ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯒꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯗꯣꯅꯔ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯁꯤꯗ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯅꯣꯔꯊ ꯊꯪꯕ ꯁꯔꯨꯛꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯑꯀꯟꯕ ꯑꯃ ꯇꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ ꯉꯁꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯒꯤ ꯑꯃꯗꯤ ꯅꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯅꯤꯛ ꯃꯦꯒꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯛꯀꯤ ꯃꯐꯝꯗ ꯃꯦꯒꯤꯅ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯨꯝꯗ ꯆꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯛ ꯑꯗꯨ ꯃꯦꯒꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯊꯅꯝꯗꯨꯅ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯁ ꯂꯥꯛꯇꯨꯅ ꯅꯤꯛꯅ ꯊꯛꯂꯤꯕ ꯌꯨ ꯑꯗꯨꯕꯨ ꯊꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯒꯤꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ instruction amabu pirakkibani madudi Nickna yu thakpa matamda yengsallu yu adu thaanganu haiduna Alice-na Nickna thaiba yu adubu thaktanabagidamag Nicky makut aduda pairakpa matamda Nicky heartbeat aduki matig yamna hengalaklami aduga mangonda chongliba mihun adubu phathanabagidamag Alice-ka makoy ani yamna nakshanaraklami adubu matam asida Nickna Alice adubu ignore tawramduna mafam asidagi chatkirami Nickna masanupigi kada laktuna famduna leiba matamda makoygi luhongkhibagi photosing amadi masasinga kakminaba photosing adu lauthokduna atopa photosingna loina mahut sinjanduna leirami masi uba matamda Nick mathwai nungairamde aduga Alice-ki mafam asida hana hapamba photosing adubu hapnabagi-damak hairami aduga mathangi sinda Nick adu bar amada mamanabi-singa punduna leirami makoysing asi mafam asida robot-singi kanadaba wari-sing adubu sanaduna leirami aduga mafam asida ikoina Monty kauba nupa amabusu uba fangi Monty asi Nickka aduki matig yamna luna tinaba mamanaba ama oirami aduga Nickna thabak tawriba mafam aduda makoysing asi punna thabak tawminarambani adubu robot-singna loina mahut silakhiba adudagi mafam asida leiriba makoysing asi loina tanthokhraba matungda Nick khaktabu thabak adu tawduna leihobani asigi matungdagi makoysing adu yamna harauna enjoy tawraba matungda Nickti mayumda halaklami adubu Monty hoidudi construction site aduda chattuna Nickki password adubu sijanaduna manungda changami aduga robot-singna leiriba mafam aduda changaktuna Monty di aduki matig yamna sawraduna robot amabu halami maramdi robot-sing asina mahut sinkibadagi makoyi thabak-sing asi makoyna kari amata tawba phangdabi robot-sing asida loina tawhalibani haiduna aduga nakal amaromda Alice adu Maggie-gi dressing adu sechanduna Nickki manakta towel amabu piba changlaami aduga Alice-na Nick adubu seduce tawnaba honaraklami adum oinamak Nickti Maggie-bu yamna nungsibana maram oiduna Alice-na tawrakliba thabak aduda ignore tawrami
ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯦꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯛꯀꯤ ꯃꯐꯝꯗ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯛ ꯑꯗꯨꯕꯨ ꯑꯦꯂꯤꯁꯅ ꯁꯦꯗ꯭ꯌꯨꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯑꯁꯤꯗꯒꯤ ꯅꯤꯛꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯦꯂꯤꯁ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯤꯃꯦꯠ ꯑꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯛ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯅꯤꯛꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯇꯨꯡꯗ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯒ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯪꯁꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯦꯂꯤꯁꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯑꯦꯂꯤꯁꯅ ꯅꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯦꯗ꯭ꯌꯨꯁ ꯇꯧꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤꯗꯒꯤ ꯅꯤꯛꯅ ꯑꯥꯏꯂꯥ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯅꯕ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯤꯛ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯛꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯦꯋꯤꯁ ꯑꯗꯨꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯤꯕ ꯔꯣꯕꯣꯠ ꯑꯁꯤ ꯅꯤꯛꯀꯤ ꯄꯥꯁꯋꯥꯔꯗꯅ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯁꯤ ꯍꯥꯠꯂꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯤꯛꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯋꯤꯁꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯛꯀꯤ ꯃꯐꯝꯗ ꯃꯦꯒꯤꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯗꯣꯅꯔ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯅꯤꯛ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤ ꯑꯗꯨꯕꯨ ꯍꯥꯔꯠ ꯑꯗꯨ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤ ꯑꯗꯨ ꯃꯥꯒꯤ ꯍꯥꯔꯠ ꯑꯗꯨ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧꯕ ꯉꯝꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯦꯒꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯑꯦꯂꯤꯁ ꯑꯁꯤ ꯌꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯍꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯀꯣꯏꯕ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯀꯣꯏꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯃꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯛꯑꯝꯃꯤ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯂꯥꯡꯉꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯦꯂꯤꯁꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯊꯝꯂꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯌꯨꯖꯔ ꯑꯣꯏꯔꯤꯕ ꯅꯤꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯅꯝꯂꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯔꯤꯁꯦꯠ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯔꯤꯁꯇꯣꯔ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯊꯝꯂꯝꯂꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯦꯂꯤꯁ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯅꯝꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯈꯟꯖꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯒꯗꯣꯔꯤꯕꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯅꯤꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯗꯇꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯏꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤꯗ ꯊꯅꯝꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄ ꯃꯥꯅ ꯇꯧꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯥꯏꯂꯥ ꯑꯃꯗꯤ ꯅꯤꯛ ꯃꯈꯣꯏ ꯑꯗꯨ ꯃꯦꯒꯤꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯦꯒꯤ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯤꯁꯅꯗꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯂꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯔꯦꯁꯤꯄꯤ ꯑꯁꯤ ꯀꯔꯤ ꯔꯦꯁꯤꯄꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯔꯝꯗꯤ ꯑꯦꯂꯤꯁ ꯑꯁꯤ ꯍꯧꯖꯤꯛ ꯃꯦꯒꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯖꯦꯂꯁ ꯀꯥꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯍꯪꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯃꯦꯒꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯃꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯦꯒꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯥꯏꯂꯥ ꯑꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯦꯒꯤ ꯑꯗꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯣꯟꯊꯔꯛꯄ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯃꯦꯒꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯕꯤꯔꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯥꯏꯂꯥꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯑꯦꯂꯤꯁꯅ ꯇꯧꯔꯤꯕ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯕꯨ ꯁ꯭ꯇꯦꯌꯔꯗꯒꯤ ꯅꯥꯟꯊꯔꯛꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯁꯨ ꯑꯦꯂꯤꯁꯀꯤ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯕꯦꯛꯌꯥꯔꯗ ꯑꯗꯨꯗ ꯅꯤꯛꯅ ꯃꯦꯒꯤꯒꯤꯗꯃꯛ
ꯀꯦꯟꯗꯜ ꯀꯌꯥ ꯑꯃ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯁꯦꯝꯗꯨꯅ ꯊꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯗꯤꯅꯔ ꯆꯥꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯤꯁꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯌꯦꯂꯁ ꯀꯥꯔꯝꯃꯤ꯫ ꯗꯤꯅꯔ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯛ ꯑꯃꯗꯤ ꯃꯦꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯌꯦꯠꯄ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯀꯤ ꯃꯐꯝꯗ ꯑꯦꯂꯤꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯥꯏꯂꯥ ꯑꯗꯨ ꯃꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯦ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯪꯕꯨ ꯌꯥꯝꯅ ꯀꯧꯍꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯣꯟꯇꯤ ꯑꯗꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯣꯟꯇꯤꯒꯤ ꯃꯐꯝꯗ ꯆꯥꯔꯖꯦꯁ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯥꯅ ꯔꯣꯕꯣꯠ ꯑꯃꯕꯨ ꯍꯥꯠꯂꯨꯕ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯣꯟꯇꯤꯅ ꯈꯪꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤꯕ ꯆꯥꯔꯖꯁꯤꯡ ꯑꯁꯤ ꯅꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯣꯟꯇꯤꯅ ꯅꯤꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯒ ꯄꯨꯂꯤꯁꯇ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯣꯟꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯛꯀꯤ ꯃꯐꯝꯗ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯦꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯟꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯨ ꯂꯤꯛꯂꯤ ꯑꯃꯕꯨ ꯀꯟꯅ ꯄꯥꯏꯁꯟꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯃꯣꯟꯇꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯟꯇꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯂꯤꯁꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯃꯦꯒꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩ ꯑꯣꯏꯅ ꯂꯩꯔꯒꯦ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯤꯛꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, "ꯅꯪꯗꯤ ꯃꯤꯑꯣꯏꯕ ꯑꯃꯁꯨ ꯅꯠꯇꯦ, ꯅꯪꯗꯤ ꯔꯣꯕꯣꯠ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯦꯒꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯦꯒꯤꯒꯤ ꯃꯐꯝ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯦꯂꯤꯁ ꯑꯗꯨ ꯃꯣꯟꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯦꯂꯤꯁꯇꯤ ꯃꯣꯟꯇꯤꯅ ꯅꯤꯛꯄꯨ ꯐꯨꯔꯝꯕꯒꯤꯗꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯟꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯛꯀꯤ ꯃꯐꯝꯗ ꯐꯨꯈꯤꯕꯒꯤꯗꯃꯛ ꯃꯣꯟꯇꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯔꯣꯕꯣꯠ ꯑꯗꯨꯕꯨꯁꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯛꯅ ꯃꯥꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯣꯟꯇꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯣꯟꯇꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯤꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯦꯋꯤꯁ ꯑꯗꯨꯅ ꯅꯤꯛꯄꯨ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤꯗꯒꯤ ꯁꯨꯇꯤ ꯄꯤꯕꯤꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯦꯒꯤ ꯑꯗꯨ ꯕꯥꯊꯇꯕ ꯑꯃꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯊꯇꯕ ꯑꯗꯨꯗ ꯃꯥꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯗꯨꯗ ꯑꯦꯂꯤꯁꯅ ꯈꯨꯡꯒꯠꯄꯤꯗꯨꯅ ꯃꯦꯒꯤꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯦꯒꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯒꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯂꯤꯁ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯅꯤꯛꯀꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯂꯤꯁ ꯑꯗꯨꯅ ꯅꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯀꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯦꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯑꯦꯂꯤꯁ ꯑꯗꯨꯅ ꯃꯦꯒꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯦꯒꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯅꯁꯨ ꯃꯦꯒꯤ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯦꯝ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯑꯦꯂꯤꯁ ꯑꯗꯨꯗ ꯊꯣꯝꯃꯝꯃꯤ꯫ ꯂꯦꯝ ꯑꯗꯨꯅ ꯊꯣꯝꯃꯛꯄ ꯑꯗꯨꯗꯒꯤ ꯑꯦꯂꯤꯁꯀꯤ ꯃꯁꯥ ꯑꯗꯨꯗ ꯂꯦꯝ ꯑꯗꯨꯅ ꯌꯦꯠꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯒꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯝ ꯑꯗꯨꯕꯨ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯦꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯩꯅ ꯆꯤꯡꯂꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁ ꯑꯗꯨꯕꯨꯁꯨ ꯁꯥꯔꯚꯤꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯚꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯁ ꯑꯗꯨꯒꯤ ꯃꯦꯃꯣꯔꯤ ꯑꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯦꯂꯤꯁ ꯑꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯕꯥꯏꯄꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯔꯣꯕꯣꯠ ꯑꯃꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁꯥꯔꯚꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯂꯤꯁ ꯑꯗꯨ ꯕꯥꯔ ꯑꯃꯗ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯑꯃꯗꯤ ꯃꯦꯒꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯔꯣꯕꯣꯠ ꯊꯥꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯁ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯁꯠꯗꯥꯎꯟ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯃꯦꯒꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯦꯒꯤꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯅꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯅꯤꯛꯀꯤ ꯃꯁꯥꯗꯁꯨ ꯈꯔꯕꯨ ꯁꯣꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯤꯛ ꯑꯗꯨꯕꯨ ꯄꯨꯁꯟꯗꯨꯅ ꯂꯥꯌꯦꯡꯉꯝꯃꯤ꯫
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯕꯣꯠꯀꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯂꯤꯁ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫